HOUKHIBA CHAHI KUMJA LISINGANI KUNHUMDOIDA MAYOL SINDUNA December Kunda Kangla Dagi Khongshanba Hourakhiba Yaipha Khongchat ki Ngasi kunni Chanba Numit ke OINA SINGJAMEI PISHUM THONG MAKHONG da LEIBA MANIPUR College dagi LAMTHADUNA WANGKHEI da LEIBA MEIHOUBAM LAMPAK PHAOBA CHATKHRE Khongchat asiga mari leidana MAYOL gi convener Asem Prince na hai Khongchat asi Numit kunma thoini jup na pangthokadaba Khongchat amane hayeng January 4 da Manipur University da Khongchat asigi aroiba pandungpham oiduna miyamgi oiba mifam ama pangthokane ngasi iraicha pumna magda thengnariba singnaba sing ase matau karabna mayoknagani haiba asina Khongchat asigi maru oiba pandamne aikhoigi laingak lon amasung sanmit lon da piriba chaitheng kaya asina maram oiraga ngaside aikhoigi khunai asi mipal tangba khunai ama haibedu oire ngasi di aikhoigi khunai asida maitei mising yamna hanthare maram asina aikhoi mising hangat hanba mathau tare mating lairaba furup ama semgat pada mising yambagi tangai fadaba lei haina so mahakna phongdokhe population is power habase aikoi ningsing ba phai habase thamjage masida miyamna wakal khanthaduna aikoi gi leiriba population je population planning tawai matam do ore family planning tawai matam nate aikoi di population planning tawadamni apika furup ni loinana aikoi gi khunai is ngasi kaithadikliba se population gi achoba wafum ama lei habase miyamna thamjage akoina lamsang khochat si laksa matam da na yeta leibiriba khulsing lekai singi imai bel chinnaw halaman khwai ki wingna taram opiramba aikoi maikai digi thagachaba amadi aikoi gi maikai digi noluk pochari miyamna asumna support tobiba अखोगी थमोइदा हानिंगा लितना हराउजे मदि अखोगी पंगल लोक्सिंग हापी अमसुंग अवनबा मणिपुर अमा खुनाय अमु ओननबिनमुक्ता अखोगी यावल योम सागमिन मतमदा हाइरिबा मियाम खुबना सरुक यामिना सी हाबजे मियामदा थमजरी